India gi Northeast thang bachidai da laiba Manipur hariba state simal pegi maming tamag hekta ba matam da miyamna thoidok hindongna khangnaraba aduga India hariba mainland India sigi oina su pegi yamna maru oiba state amasu oiriba du malamdam amani haina thamsage aduga inamdam masida hoji fawgi oina sana khona bagi lamda yenglurba su aduga agriculture law simu bagi toan toan na pothokya pegi malem sinthungna khangba Sanaroi aduga malem sinthungna maming leiba chinjak makhal sing puthokpada adumak maming leigi haiba humsisu amuk thambada haimanba thokloi haina khanjai aduga ngasi asi aigi nakta lengchanduna leibiriba aigi maruk asi khogi singjamai chingamakha irom laikai dagi irom yai phabani aduga khogi maruk asina mapungoina mahaki hona jamanna mana hona jarakpa aduga mahaki ngamjaba effort thadaduna ngasi lamdam asigi sotharaba chinjakta mipal tangsinlaklaba lawu siubagi pothok hantharaklaba aduga aying asagi khal karakpana hogi farmer singda awaba satheng kaya piraklaba matam asida hogi marubasina mayamgi awaba sibu koknabagi damak haijage koknabagi damakta hogi leibaki isingi chang amadi leibaki afafata aduga masida natana hogi lariba Pambi singda lakpa tinjang kajang ba mahing matai tarakpa aduga makoi singjigi oiba ngakthokna bagi pambai sing asi karin ogadage haibagi yamna alaiba aduga matam sigasu yamna susanaba mongda adumnaba khogi yamna innovative oiba mongda haijaba tare khogi marubsina hujigi soil isingi manin gi chang onaba khulai amaga loinana khogi hariba manama singda taba mai matang si khangok ngamnaba amadi makoigi thagado hidak singbu detect tobu phobu ngamba aduma software sing develop toba adum laba marup aduni ahanbada marupu taramno okchari aduga ahanbada sidi khogi myam punna marupki ming laifam amadi ichini naw na kya sui ima babagi mingna kari kobibage aduga isagi mahai gi thangna kadai phabo tambi hoge habadu kitang self introduction hana kitang tobi ai ming ya phaba irom ai laifamna singjamai chinga makha dagine ado ai jinau je ahum sui aduga babadi legidre aduga I akhoi ai je akhoma ga luju je akhoma ga leidi ko ba legida je chahi 10 mu pharam aduman pharam mane aduga koma dukan tawe hojikudi tawdre ma je ado hoji ki oina ma tawdre ado akhoi je pesa tan dan dam ne akhoi hojik je ai ju computer gi tawje isine ba aduman tawraga tawjida ai ihai jang je aina 12 floor kan 12 tharam da ko ba lagi dam ne aduga 12 loira kan je aina tamning line do adumakti tambaje haidi aonda yam tina haidi financial chu problem le matam do aduna yadre adu tawdo bu nelit electrical gi course aina pamba course to pangmada nelita electrical gi course tammaga lower kanjida adugi particulate che DAS oiba adugi DAS oibanina aina DAS to di impactive da ma pesa bo impactive da tawar kanda aigi pamjaba programming gi kai computer gi sidi yaudabanina sigi mu tanarakpada hadi chengna kanda free da kadai da tanaba ya da yen chef tanarakpada aina ngamjaba level da tawjida koi endeavor mangal infotech endeavor da aido computer repairing gi da change go adudagi mona takana khotana tawraga programming gi ju ayamba sana tamjare yumda lay ai any sangma matamda dum programming gi yaudaba ya ta pot am obenina aina ban tamjaraga sumain tawja ai isa gi khara pamjaba adumaina tawja aduga sigi jiujik leriba bogi keno haipatare bogi office haigadra workplace asi sidi kamain tawno si je akhoi kaka gi ne ba che akhoi kaka sida ai sem sa ai yumda sem sa ne yumda sem sa do nangi do sida tawro adu do sida tawraga di mi mana lakpo do ju ai gi hadi aina complete paisa duju income duju thokpa ya bagi pot aina mana sida tawro na akhoi kana sida magi ka mafam sida tawhan mane akhoi kana sidagi tawraga aingonda ju site laiba potun aina sida su thada jaba adumana tawraga sana wa tare pot aina sigi pot sida di leptana wa aina adugi aigi pesa lakpo do du sida um thada lakpo kudingi dum thada manage tawna wa adumana adugi yam noise adu mapungoina hujik
ꯃꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯔꯨꯞꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯗꯤꯚꯥꯏꯁ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯁꯤꯒꯤ ꯗꯤꯚꯥꯏꯁꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁꯁꯤꯅ ꯃꯤꯌꯥꯝꯗ ꯂꯧꯃꯤꯁꯤꯡꯗ ꯃꯄꯨꯡ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯂꯧꯎ ꯁꯤꯡꯎ ꯇꯧꯖꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯆꯔꯤꯕ ꯂꯧꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯃꯇꯧ ꯀꯝꯗꯧꯅ ꯀꯥꯟꯅꯕ ꯄꯤꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁꯁꯤꯗꯒꯤ ꯐꯪꯂꯛꯂꯤꯕ ꯃꯥꯒꯤ ꯔꯤꯖꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯣꯏꯆꯔꯒꯤ ꯑꯣꯏꯔꯒꯁꯨ ꯑꯦꯅꯤ ꯃꯤꯅꯔꯦꯜꯁꯀꯤ ꯆꯥꯡꯕꯨ ꯑꯣꯏꯔꯒꯁꯨ ꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯔꯤꯖꯜꯁꯤꯡ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯑꯦꯀꯨꯔꯦꯠ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯕ ꯌꯥꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯗꯤꯚꯥꯏꯁꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯣꯏꯜ ꯃꯣꯏꯆꯔ ꯁꯦꯟꯁꯔ ꯍꯥꯏꯕꯅꯦꯕ ꯁꯣꯏꯜ ꯃꯣꯏꯆꯔ ꯁꯦꯟꯁꯔꯁꯦ ꯍꯧꯖꯤꯛꯁꯦ ꯑꯣꯟꯂꯥꯏꯟꯗ ꯐꯪꯉꯦꯕ ꯑꯣꯟꯂꯥꯏꯟꯗ ꯐꯪꯉꯦ ꯂꯨꯄꯥ 5,000 ꯄꯤꯕ ꯂꯩ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯁꯣꯏꯜ ꯃꯣꯏꯆꯔ ꯁꯦꯟꯁꯔ ꯍꯥꯏꯔꯒ ꯁꯣꯏꯜ ꯃꯣꯏꯆꯔ ꯁꯦꯟꯁꯔꯗꯨꯅꯦꯕ ꯄꯤꯔꯛꯏꯁꯦ ꯃꯣꯏꯁꯇꯨꯒꯤ ꯂꯦꯚꯦꯜꯗꯣ ꯑꯣꯟꯕꯀꯣ ꯑꯗꯨꯗꯨꯒ ꯇꯦꯝꯄꯔꯦꯆꯔ ꯌꯥꯎꯕ ꯌꯥꯏ ꯌꯥꯎꯗꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯟꯁꯔꯁꯦ ꯂꯩꯕꯥꯛꯇ ꯌꯨꯡꯉꯛꯀꯗꯕ ꯄꯣꯠꯅꯤꯅ ꯌꯥꯔꯛꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨꯗꯨꯒ ꯄꯣꯠꯇꯣ ꯂꯩꯔꯨꯔꯒ ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯁꯦꯝꯅꯤꯡꯉꯥꯏ ꯀꯩꯝ ꯑꯣꯞꯁꯟ ꯂꯩꯇꯦꯀꯣ ꯃꯥꯗꯤ ꯖꯁ ꯄꯣꯠꯇꯣ ꯂꯩꯔꯨꯔꯒ ꯑꯗꯨꯃꯥꯏꯅ ꯊꯝꯗꯣꯏꯅꯦ ꯑꯗꯨꯒ ꯆꯨꯝꯃꯤ ꯂꯥꯜꯂꯤꯁꯨ ꯈꯪꯉꯣꯏꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯦ ꯍꯥꯏ ꯃꯔꯝꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯂꯩꯇꯕꯅꯤꯅ ꯑꯗꯨꯗꯨꯒ ꯑꯩꯒꯤꯁꯤꯅ ꯌꯥꯝꯅ ꯍꯦꯜꯂꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯗꯨꯒ ꯑꯩꯒꯤꯁꯤꯗ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯁꯣꯏꯜ ꯃꯣꯏꯆꯔ ꯁꯦꯟꯁꯔꯁꯤꯒꯤ ꯁꯦꯟꯁꯔ ꯃꯁꯥꯁꯤ ꯀꯩꯅꯣꯅꯦꯕ ꯀꯦꯄꯥꯁꯤꯇꯤꯞ ꯁꯦꯟꯁꯔꯅ ꯁꯤꯁꯦ ꯇꯦꯛꯅꯣꯂꯣꯖꯤ ꯑꯅꯧꯕ ꯆꯤꯡꯉꯦꯕ ꯃꯥꯁꯦ ꯂꯩꯕꯥꯛꯇ ꯌꯨꯡꯁꯤꯟꯕ ꯃꯇꯝꯗ ꯂꯩꯕꯥꯛꯁꯤ ꯏꯁꯤꯡ ꯃꯅꯤꯟꯅꯦ ꯃꯥꯅ ꯗꯤꯇꯦꯛ ꯇꯧꯗꯣꯏꯁꯤ ꯏꯁꯤꯡꯒꯤ ꯃꯅꯤꯟꯗꯨꯗ ꯌꯨꯡꯁꯤꯜꯂꯒꯗꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠ ꯍꯥꯏꯁꯤꯗꯤ ꯏꯔꯣꯖꯟ ꯑꯣꯛꯁꯤꯗꯥꯏꯖꯦꯁꯟ ꯊꯣꯛꯏꯀꯣ ꯃꯉꯣꯟꯗꯗꯤ ꯊꯣꯛꯑꯔꯣꯏ ꯑꯗꯨꯗꯣ ꯀꯦꯄꯥꯁꯤꯇꯤꯞ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩ ꯄ꯭ꯂꯁꯀ ꯃꯥꯏꯅꯁꯀꯗꯣ ꯊꯥꯖꯤꯜꯂꯒ ꯑꯣꯜꯂꯛꯀꯗꯣꯏ ꯅꯠꯇ꯭ꯔꯦꯕ ꯃꯥꯒꯤ ꯐꯦꯔꯦꯠꯇ ꯑꯣꯜꯂꯛꯑꯅꯤꯕ ꯀꯦꯄꯥꯁꯤꯇꯦꯟꯁꯇ ꯑꯗꯨꯗꯨꯒ ꯇꯦꯝꯄꯔꯦꯆꯔꯁꯦ ꯌꯦꯡꯉꯛꯑꯅꯤ ꯁꯣꯏꯜꯗꯨꯒꯤ ꯇꯦꯝꯄꯔꯦꯆꯔꯒ ꯃꯣꯏꯁꯀ ꯈꯪꯕꯗꯨꯅ ꯀꯩꯗ ꯀꯥꯟꯅꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯦꯒ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤꯁꯨ ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯥꯏꯕꯤꯕꯅꯦ ꯑꯗꯨꯝ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯆꯥꯡꯁꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯊꯥꯅꯤꯡꯕꯁꯦ ꯃꯣꯏꯅ ꯊꯥꯔꯛꯄ ꯄꯣꯠꯁꯦ ꯊꯥꯏꯅ ꯁꯨꯡꯎ ꯎꯗ꯭ꯔꯤꯕ ꯃꯌꯥꯝ ꯊꯥꯔꯛꯀꯅꯦꯕ ꯂꯩꯗꯕꯨ ꯑꯣꯏꯔꯁꯨ ꯐꯖ ꯐꯖꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯣ ꯁꯤꯗꯨꯒꯤ ꯃꯔꯝꯗꯣ ꯂꯥꯁꯇ ꯊꯤꯒꯠꯂꯨꯔꯀꯥꯟꯗ ꯏꯁꯤꯡꯒꯤ ꯃꯔꯝ ꯑꯣꯏꯔꯝꯕ ꯍꯦꯟꯖꯜꯂꯒꯁꯨ ꯁꯤꯕ ꯋꯥꯠꯂꯒꯁꯨ ꯁꯤꯕꯀꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯗ ꯑꯗꯨꯃ ꯈꯪꯉꯦ ꯃꯥꯅ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯒꯤ ꯍ꯭ꯌꯨꯃꯤꯗꯤꯇꯤꯒꯤ ꯆꯥꯡ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯏꯁꯤꯡ ꯃꯅꯤꯟꯒꯤ ꯆꯥꯡꯁꯦ ꯁꯤꯁꯦ ꯈꯪꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯥꯗ ꯀꯩꯗ ꯃꯥꯒꯤ ꯏꯁꯤꯡ ꯆꯣꯠꯇꯕ ꯌꯥꯗꯕ ꯄꯨꯡꯀꯪ ꯀꯪꯉꯀꯥꯟꯗ ꯃꯅꯥ ꯀꯦꯟ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯑꯗꯨꯝ ꯗꯤꯇꯦꯛ ꯇꯧ ꯍꯥꯏꯗꯤ ꯃꯅꯤꯟꯗꯣ ꯈꯪꯉꯒꯗꯤ ꯃꯥꯏ ꯆꯥꯡꯗꯣ ꯈꯪꯉꯒꯗꯤ ꯑꯗꯨꯃꯗꯤ ꯈꯤꯇꯪ ꯃꯣꯏꯅ ꯁꯦꯝꯖꯕ ꯌꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯗꯤꯚꯥꯏꯁꯁꯤꯒꯤ ꯁꯣꯐꯋꯦꯌꯔꯁꯤ ꯁꯤꯗ ꯍꯥꯞꯄꯤꯕꯁꯤ ꯀꯁꯇꯝꯅꯦ ꯑꯩꯅ ꯏꯁꯥꯅ ꯏꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦꯕ ꯁꯤꯗ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯃꯃꯤꯡ ꯊꯣꯛꯄꯅꯦꯕ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯇꯩ ꯗꯤꯚꯥꯏꯁ ꯌꯣꯜꯂꯤꯕꯁꯤꯡꯗ ꯌꯥꯎꯗꯕ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯦꯟꯁꯔꯁꯦ ꯀꯦꯂꯤꯕ꯭ꯔꯦꯁꯟ ꯁꯨꯡꯇꯧ ꯇꯧꯗꯦ ꯀꯦꯂꯤꯕ꯭ꯔꯦꯠ ꯇꯧꯕꯁꯤꯅ ꯀꯩꯗ ꯀꯥꯟꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯕꯦꯇ꯭ꯔꯤꯁꯤ ꯃꯅꯨꯡꯗ ꯕꯦꯇ꯭ꯔꯤ ꯁꯣꯏꯕꯅꯤ ꯈꯪꯗꯦ ꯆꯥꯡ ꯑꯃ ꯁꯣꯏꯕꯗ ꯁꯦꯟꯁꯔꯗꯨꯒꯤ 10 ꯆꯦꯟꯅꯈꯤꯕꯗ ꯃꯁꯤꯡ 10 ꯆꯦꯟꯅꯈꯤꯕꯗ ꯁꯦꯟꯁꯔꯗꯣ ꯏꯁꯤꯡꯗꯣ ꯆꯣꯠꯇꯕ ꯏꯁꯤꯡꯗꯣ ꯆꯣꯠꯂꯦꯅ ꯔꯤꯗ ꯇꯧꯈꯤꯕ ꯌꯥꯏꯑꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯇꯣ ꯆꯦꯟꯅꯗꯅꯕꯅ ꯑꯩꯒꯤꯗꯤ ꯀꯦꯂꯤꯕ꯭ꯔꯦꯠ ꯑꯗꯨꯝ ꯇꯧꯍꯜꯂꯦꯕ ꯑꯁꯣꯏꯕꯗꯣ ꯁꯣꯏ ꯇꯥꯔꯒꯗꯤ ꯑꯗꯨꯗꯣ ꯃꯀꯣꯛꯇ ꯑꯃꯨꯛ ꯍꯟꯕ ꯆꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯒꯤ ꯀꯦꯂꯤꯕ꯭ꯔꯦꯁꯟꯗꯣ ꯊꯥꯒꯠꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯩꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯗꯨꯒ ꯕꯦꯇ꯭ꯔꯤꯁꯦ ꯔꯤꯆꯥꯔꯖꯦꯕꯜꯅꯦ ꯐꯛꯇꯣꯛꯑꯒ ꯕꯦꯇ꯭ꯔꯤ ꯑꯃ ꯍꯥꯞꯇꯣꯏ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯁꯤꯗ ꯍꯥꯞꯄꯤꯕ ꯕꯦꯇ꯭ꯔꯤꯒꯤ ꯄꯣꯠꯁꯤꯗꯤ ꯇꯞꯅ ꯑꯩꯅ ꯑꯗꯨꯒꯤꯗꯤ ꯈꯪꯍꯜꯂꯛꯑꯒꯦꯕ ꯕꯦꯇ꯭ꯔꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯁꯨ ꯈꯤꯇꯪ ꯈꯦꯠꯅꯍꯜꯂꯦꯅ ꯃꯔꯝꯗꯤ ꯁꯤꯗ ꯕꯦꯇ꯭ꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯌꯥꯡꯕ ꯕꯦꯇ꯭ꯔꯤꯅꯦ ꯃꯣꯏ 3 ꯌꯥꯎꯋꯦ ꯕꯦꯇ꯭ꯔꯤꯁꯦ ꯔꯤꯆꯥꯔꯖꯦꯕꯜ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯐꯨꯜ ꯆꯥꯔꯖ ꯇꯧꯈꯤꯕꯅꯤꯅ ꯑꯩꯒꯤ ꯁꯤꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯆꯥꯔꯖ ꯇꯧꯈꯤꯕꯁꯦ ꯊꯥ 2 ꯍꯦꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯖꯤꯟꯅꯗꯕꯩꯅꯦ ꯑꯗꯨꯒ 3 ꯋꯤꯛꯁ ꯆꯠꯄ ꯕꯦꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯐꯨꯜ ꯆꯥꯔꯖꯇ 3 ꯋꯤꯛꯁ ꯆꯠꯄ ꯕꯦꯇ꯭ꯔꯤ ꯁꯤꯗ ꯍꯥꯞꯆꯩ ꯑꯗꯨꯗꯨꯒ ꯑꯩꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯁꯦꯟꯁꯔꯁꯤ ꯁꯠꯇꯣꯛꯑꯒ NPK ꯁꯦꯟꯁꯔ ꯍꯥꯞꯄ ꯌꯥꯏꯀꯣ ꯍꯧꯖꯤꯛꯀꯤ NPKꯁꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯁꯦꯟꯁꯔ ꯑꯃꯃꯨꯛ ꯁꯤꯟꯕ ꯌꯥꯏ ꯑꯗꯨꯒ ꯔꯤꯗ ꯇꯧꯕꯗꯣ NPKꯒꯤ ꯑꯃꯨꯛ ꯔꯤꯗ ꯇꯧꯕ ꯁꯣꯏꯜꯒꯤ NPKꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯦꯕ NPK ꯂꯦꯚꯦꯜꯁꯦ ꯈꯪꯉꯀꯥꯟꯗ ꯃꯥꯏ ꯑꯣꯔꯒꯥꯅꯤꯛ ꯂꯦꯚꯦꯜ ꯈꯪꯗꯣꯏꯅꯦꯕ ꯑꯗꯣ NPKꯁꯦ ꯑꯦꯒ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯁꯨ NPKꯒꯤ ꯁꯦꯟꯁꯔ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯑꯣꯟꯗꯅ ꯈꯣꯠꯇꯅ ꯌꯦꯡꯕ ꯃꯇꯝꯗ ꯈꯤꯇꯪ ꯑꯩꯅꯁꯨ ꯊꯤꯖꯤꯜꯂꯨꯕ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡꯗ ꯍꯪꯕ ꯈꯣꯠꯄ ꯑꯦꯒ꯭ꯔꯤꯒꯤꯗ ꯇꯧꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯌꯦꯕ ꯑꯣꯟꯕꯁꯦ ꯂꯩꯕꯥꯛꯇ ꯌꯨꯡꯁꯤꯜꯂ ꯑꯣꯟꯕꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯇꯗꯒꯤ ꯂꯥꯛꯑꯒ ꯑꯣꯜꯂꯦ ꯈꯣꯠꯂꯦ ꯃꯣꯏꯒꯤ ꯃꯦꯆꯤꯟꯗꯣ ꯄꯨꯔꯛꯑꯀꯥꯟꯗ ꯑꯗꯣ ꯑꯩꯒꯤꯁꯦ ꯍꯧꯖꯤꯛ ꯑꯩꯁꯦ ꯑꯗꯨꯒꯤ ꯁꯦꯟꯁꯔꯗꯨꯁꯤ lꯩꯕ ꯅꯠꯇꯦꯕ NPKꯁꯦ ꯂꯩꯕꯁꯦ lupa 50,000 ꯍꯦꯜꯂꯦꯕ ꯁꯦꯟꯁꯔꯁꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯂꯩꯗꯕꯤꯗ ꯃꯥꯅ ꯌꯣꯜꯂꯤꯕ ꯄꯣꯠꯇꯨꯒꯗꯨ ꯈꯦꯠꯅꯍꯟꯕ ꯑꯗꯨ ꯂꯥꯏꯠ ꯁ꯭ꯄꯦꯛꯇ꯭ꯔꯝ ꯇꯦꯛꯅꯣꯂꯣꯖꯤꯅ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯇꯧꯖꯔꯤꯕꯀꯣ ꯑꯗꯨꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯅ ꯂꯩꯕꯥꯛꯁꯤꯗ
ꯃꯊꯛꯁꯤꯗ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯌꯨꯡꯗꯕꯤꯗꯀꯣ ꯃꯉꯥꯟ 7 ꯀꯥꯞꯁꯟꯗꯣꯏꯅꯦꯕ ꯃꯉꯥꯟ 7ꯇꯣ ꯔꯤꯗ ꯇꯧꯔꯀꯥꯟꯗ ꯃꯥꯏ ꯑꯣꯔꯒꯥꯅꯤꯛ ꯂꯦꯚꯦꯜ ꯉꯁꯥꯏꯒꯤ NPK ꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯈꯪꯅꯕꯅ ꯑꯗꯨꯒꯤ ꯁꯦꯟꯁꯔꯗꯨꯝ ꯑꯩ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝ ꯂꯣꯏꯔꯒ ꯃꯥꯁꯦ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯁꯤ ꯁꯠꯂꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯥꯞꯆꯟꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯑꯣꯟꯖꯗꯣꯏꯅꯦꯕ ꯑꯗꯣ NPK ꯒꯤ ꯑꯃꯨꯛ ꯑꯣꯟꯕꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯃꯣꯏꯆꯔ ꯑꯣꯟꯕꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯑꯅꯤ ꯊꯣꯛꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯛꯀꯅꯤ ꯑꯅꯤ ꯊꯣꯛꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯛꯀꯗꯣꯏꯅꯦꯕ ꯃꯁꯤ ꯗꯤꯚꯥꯏꯁꯁꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯦ ꯑꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯔꯒꯁꯨ ꯑꯃꯒꯤ ꯑꯣꯏꯔꯒꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯇꯦꯁꯀꯨꯝꯕ ꯇꯧꯕ ꯂꯩꯔꯕ꯭ꯔꯥ ꯃꯁꯤ ꯃꯌꯥꯝꯅ ꯐꯪꯍꯜꯂꯒ ꯁꯤꯖꯤꯟꯅꯕꯗ ꯑꯀꯥꯏꯕ ꯂꯩꯔꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯂꯩ ꯇꯦꯁꯀꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯜ ꯐꯦꯃꯤꯂꯤ ꯀꯣꯔꯠ ꯂꯣꯝ ꯆꯠꯂꯀꯥꯟꯗ ꯂꯩꯕ ꯑꯦꯒ꯭ꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯗꯨꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯨꯗ ꯑꯩꯈꯣꯏ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯁꯥꯔ ꯅꯤꯂꯆꯟꯗ꯭ꯔꯅ ꯃꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯀꯥꯟꯗ ꯃꯉꯣꯟꯗ ꯑꯩꯅ ꯇꯦꯁꯁꯦ ꯄꯨꯔ ꯇꯧꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯦꯁ ꯇꯧꯕ ꯈꯣꯠꯄꯁꯤꯗꯤ ꯇꯧꯖꯔꯦ ꯑꯗꯨꯗꯨꯒ ꯇꯦꯁ ꯇꯧꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯑꯩꯒꯤ ꯑꯇꯩꯁꯨ ꯇꯧꯔꯛꯈꯤꯒꯦ ꯈꯣꯠꯂꯛꯈꯤꯒꯦꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯗꯦꯚꯂꯞ ꯈꯔ ꯋꯥꯠꯄ ꯈꯔꯒ ꯀꯩ ꯍꯥꯞꯆꯤꯜꯂꯛꯈꯤꯒꯦꯅ ꯑꯩ ꯑꯃꯨꯛꯀ ꯆꯠꯇꯧꯕꯗꯤ ꯂꯩꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯦꯟds on ꯇꯦꯁꯁꯦ ꯑꯩꯅ ꯊꯥꯔꯤꯕ ꯃꯤ ꯀꯔꯕꯥꯔ ꯑꯣꯏꯅ ꯇꯧꯕ ꯍꯧꯖꯤꯛꯁꯦ ꯄꯥꯟꯕꯤ ꯀꯔꯕꯥꯔ ꯇꯧꯕ ꯄꯥꯟꯕꯤꯁꯦ ꯃꯆꯥꯗꯣ ꯅꯔꯖꯔꯤ ꯄ꯭ꯂꯥꯟ ꯌꯣꯟꯕ ꯀꯥꯡꯕꯨꯁꯤꯅ ꯃꯣꯏꯗ ꯌꯥꯝ ꯇꯧꯍꯟꯅꯤꯡꯕꯁꯤꯗ ꯑꯩꯅ ꯄꯣꯠꯁꯤ ꯁꯤ ꯈꯛꯇꯅꯦꯕ ꯄ꯭ꯔꯣꯇꯣꯇꯥꯏꯞꯁꯦ ꯋꯥꯔꯀꯤꯡ ꯄ꯭ꯔꯣꯇꯣꯇꯥꯏꯞ ꯂꯩꯖꯩꯁꯦ ꯑꯩ ꯃꯌꯥꯝꯁꯨ ꯁꯥꯕꯗꯤ ꯉꯝꯗ꯭ꯔꯤ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯀꯣ ꯑꯗꯨꯗꯨꯅ ꯑꯁꯤ ꯄꯣꯠꯁꯦ ꯄꯨꯔꯒ ꯇꯦꯁ ꯇꯧꯍꯟꯕꯅꯦꯕ ꯄꯤꯌꯦ ꯍꯩꯔꯥꯡꯒꯣꯊꯣꯡꯗ ꯑꯃꯀꯣ ꯑꯗꯨꯗ ꯆꯪꯉꯀꯥꯟꯗ ꯇꯦꯁ ꯇꯧꯕꯁꯤꯗ ꯃꯣꯏꯗ ꯇꯦꯁ ꯇꯧꯕꯗ ꯃꯣꯏꯒꯤ ꯂꯩꯕꯥꯛꯇꯣ ꯈꯥꯏꯗꯣꯛꯄꯗ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯗꯁꯨ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯐꯤꯗꯕꯦꯛꯇ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯐꯤꯗꯕꯦꯛꯁꯦ ꯀꯔꯝꯕ ꯄꯤꯔꯛꯀꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯦꯝꯄꯜꯗꯣ ꯃꯣꯏꯒꯤ ꯄ꯭ꯂꯥꯟꯗꯣ ꯌꯣꯟꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯐꯕꯗꯣ ꯄ꯭ꯂꯥꯁꯇꯤꯛꯇ ꯍꯥꯞꯄꯒ ꯌꯣꯟꯗꯣꯏꯅꯦ ꯂꯩꯕꯥꯛꯇꯨꯗꯤ ꯃꯣꯏ ꯈꯥꯏꯗꯣꯛꯍꯧꯔꯤꯕ ꯁꯣꯝꯗ ꯂꯩꯕꯥꯛ ꯃꯣꯏꯒꯤ ꯑꯁꯦꯡꯕ ꯐꯕ ꯂꯩꯕꯥꯛ ꯑꯃ ꯐꯠꯇꯕ ꯂꯩꯕꯥꯛ ꯑꯃ ꯂꯥꯛꯄꯗꯤ ꯄꯨꯟꯅ ꯂꯥꯛꯄꯀꯣ ꯃꯣꯏꯅ ꯁꯦꯝꯄꯜꯂꯤꯡ ꯇꯧꯊꯣꯛꯑꯦꯕ ꯈꯥꯏꯗꯣꯛꯑꯒ ꯑꯗꯣ ꯃꯣꯏꯒꯤ ꯑꯍꯩꯕꯅꯦꯅ ꯍꯥꯏꯕ ꯑꯃ ꯂꯩ ꯄꯥꯏꯔꯒ ꯈꯪꯉꯦ ꯍꯥꯏ ꯃꯣꯏ ꯄꯥꯏꯔꯒ ꯈꯪꯕ ꯅꯨꯄꯥꯗꯨ ꯈꯛꯇꯪꯅ ꯃꯣꯏ ꯀꯔꯕꯥꯔꯗꯣ ꯐꯝꯃꯒ ꯇꯧꯕꯗꯤ ꯌꯥꯗꯕꯅꯤ나 ꯆꯥꯎꯔꯛꯄꯅꯤꯅ ꯃꯣꯏ ꯃꯌꯥꯝ ꯆꯪꯉꯛꯄꯗꯣ ꯍꯩꯇꯦꯕ ꯄꯥꯏꯔꯒ ꯌꯦꯡꯕꯗꯣ ꯅꯍꯥꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯁꯤꯅ ꯌꯨꯡꯁꯤꯜꯂꯒ ꯌꯦꯡꯉꯛꯄꯗꯗꯤ ꯄꯣꯠꯇꯨꯁꯨ ꯈꯪꯉꯦ ꯈꯟꯗꯣꯛꯄꯗꯣ ꯂꯥꯏꯍꯜꯂꯕꯅꯤꯅ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯃꯣꯏ ꯄꯤꯔꯝꯃꯣꯗꯤ ꯍꯥꯏ ꯑꯗꯨꯗꯣ ꯑꯩꯉꯣꯟꯗ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇꯕꯅꯤꯅ ꯑꯩ ꯄꯤꯔꯝꯗꯦ ꯑꯗꯨꯒ ꯁꯒꯣꯜꯕꯟꯗ ꯑꯃꯒ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯕ ꯕꯤꯖꯤꯅꯦꯁꯅꯦ ꯔꯟ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯥꯅꯁꯨ ꯄꯥꯝꯃꯦ ꯄꯤꯔꯝꯃꯣꯗꯣ ꯑꯗꯨꯝ ꯍꯥꯏ ꯃꯥꯅ ꯑꯃꯨꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗ ꯇꯧꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯆꯥ ꯊꯥꯖꯕ ꯂꯩꯁꯨ ꯑꯗꯨꯝ ꯌꯣꯟꯖꯕ ꯃꯥ ꯃꯌꯨꯝꯒꯤ ꯀꯩ ꯑꯣꯏ ꯇꯧꯕꯗ ꯌꯥꯝ ꯆꯥꯎꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅꯁꯨ ꯌꯦꯡꯍꯜꯂꯨꯔꯦ ꯑꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯗꯨꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯅꯔꯖꯔꯤ ꯄ꯭ꯂꯥꯟ ꯇꯧꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯦꯡꯍꯜꯂꯨꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯐꯤꯗꯕꯦꯛꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯏ ꯍꯥꯏꯕꯅꯦ ꯅꯠꯇ꯭ꯔꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯍꯥꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯦ ꯁꯥꯔꯗꯣ ꯃꯔꯨꯑꯣꯏꯅ ꯁꯥꯔꯗꯣ ꯈꯛꯇꯅꯦꯕ ꯑꯩ ꯎꯅꯖꯩꯁꯦ ꯃꯅꯨꯡ ꯇꯥꯅ ꯎꯅꯕꯁꯦ ꯑꯩ ꯂꯥꯛꯑꯣ ꯑꯩ ꯆꯠꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡ ꯈꯔ ꯐꯔꯛ ꯇꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯥꯔ ꯅꯤꯂꯆꯟꯗ꯭ꯔꯒꯗ ꯈꯛꯇꯅꯦꯕ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯩꯁꯦ ꯑꯗꯣ ꯃꯥꯁꯦ ꯃꯔꯨꯑꯣꯏꯅ ꯐꯤꯁꯔꯤꯒꯤ ꯑꯣꯏꯕ ꯁꯣꯏꯜꯒꯤ ꯃꯤ ꯑꯃ ꯎꯅꯗꯣ ꯌꯥꯝ ꯃꯦꯟ ꯑꯣꯏꯕ ꯑꯃ ꯋꯥꯠꯂꯦꯕꯀꯣ ꯃꯥꯒꯤ ꯑꯃꯒ ꯎꯅꯈꯤꯅꯤ ꯐꯤꯁꯔꯤꯒꯤ ꯑꯣꯏꯕꯅꯦ ꯐꯤꯁꯔꯤꯒꯤꯗꯨꯁꯨ ꯑꯩ ꯄ꯭ꯔꯣꯖꯦꯛ ꯐꯤꯁꯔꯤꯒꯤ ꯇꯧꯔꯤꯕꯅꯤꯅ ꯑꯗꯨꯃꯗꯤ ꯇꯦꯁ ꯇꯧꯔꯨꯔꯦ 80%ꯗꯤ ꯆꯨꯝꯅꯔꯦ ꯑꯗꯨꯃꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅ ꯁꯦꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯏꯅ ꯊꯝꯃꯀꯥꯟꯗ ꯃꯌꯥꯝꯒꯤ ꯐꯅꯕ ꯅꯠꯇ꯭ꯔꯒ ꯃꯅꯥ ꯃꯁꯤꯡ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯛ ꯇꯧꯅꯕꯁꯨ ꯌꯥꯎꯋꯦꯅ ꯉꯁꯥꯏ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯣꯐꯋꯦꯌꯔꯗꯨꯒꯤ ꯃꯇꯥꯡꯗꯅ ꯀꯃꯥꯏꯅ ꯂꯩꯕꯅꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯍꯥꯟꯅ ꯀꯩꯅꯣ ꯑꯍꯥꯟꯕ ꯑꯩꯅ ꯁꯦꯝꯈꯤꯕꯁꯦ ꯑꯍꯥꯟꯕ ꯁꯦꯝꯈꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧ ꯀꯔꯝꯕ ꯇꯥꯏꯞꯇꯒꯤ ꯁꯦꯝꯕꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯒꯤ ꯁꯦꯝꯈꯤꯕꯅꯦꯕ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯒꯤ ꯍꯥꯏꯗꯤ ꯁ꯭ꯇꯨꯗꯦꯟꯁꯦ ꯍꯧꯖꯤꯛꯁꯦ ꯇꯧꯅꯔꯤꯁꯦ ꯑꯦꯒ꯭ꯔꯤ ꯇꯝꯃꯒ ꯅꯧꯅ ꯇꯝꯕꯁꯨ ꯌꯥꯎꯋꯦ ꯀꯨꯏꯁꯜꯂꯛꯄꯁꯨ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯌꯥꯎꯔꯦ ꯃꯣꯏ ꯊꯥꯏꯑꯕ ꯄꯥꯝꯕꯤꯁꯦꯀꯣ ꯃꯣꯏꯗꯤ ꯑꯗꯨ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯩ ꯊꯦꯡꯅꯔꯦꯕ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧ ꯎꯃꯣꯔꯣꯛ ꯊꯥꯕ ꯑꯗꯒꯤ ꯃꯁꯔꯨꯝ ꯊꯥꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯐꯖꯅ ꯇꯧꯕꯁꯤꯗ ꯃꯣꯏꯅ ꯄꯥꯝꯃꯛꯄ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯗꯥꯏꯔꯦꯛꯁꯦ ꯃꯣꯏꯁꯦ ꯍꯦꯟds on ꯃꯣꯏꯒꯤ ꯋꯦꯗꯔ ꯔꯤꯄꯣꯔꯠꯀꯣ ꯑꯗꯒꯤ ꯍ꯭ꯌꯨꯃꯤꯗꯤꯇꯤ ꯔꯤꯄꯣꯔꯠ ꯔꯦꯟꯐꯣꯜ ꯑꯗꯒꯤ ꯁꯣꯏꯜ ꯃꯣꯏꯁꯀꯤ ꯆꯥꯡꯁꯦ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯋꯦꯗꯔ ꯔꯤꯄꯣꯔꯠ ꯂꯧꯐꯝ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯗꯥꯇꯥ ꯁꯤꯠꯁꯤꯗ ꯌꯥꯎꯕꯅꯦꯕ ꯑꯗꯨꯒꯤ ꯗꯥꯇꯥ ꯁꯤꯠꯇꯨꯅꯦꯕ ꯑꯩ ꯍꯥꯞꯆꯔꯤꯗꯣ ꯑꯦꯞꯇꯨꯗꯀꯣ ꯑꯗꯨꯒꯤ ꯗꯥꯇꯥ ꯑꯗꯨꯐꯥꯎ ꯌꯥꯎꯔꯕꯅꯤꯅ ꯋꯦꯗꯔꯒꯤ ꯑꯣꯏꯅꯗꯤ ꯀꯥꯟꯅꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ
ads tholakani adagi paisa thirakani ba subscription fee ko si sina maram wa kan da kasu yengna de thoi ba app se advisory app tinate agree mari lende moina adu dang yeng ba subscription fee tholak pa yawe adagi ads nam thokchal le na adu dana moina adu pot to sina da vida moi da kitang adu gi problem am dilai sina di sina ninga ga adu ba krong cha da duna ko subscription na je par ta po ne adu dana ai gi sidana kamain to ge da adu gi weather report tu su thola ani ko adu duga weather report che thoi je tha karam bagi tha gi weather report no karam ban numit no adu duga tha adu da karam ba panbi karam ba hingjang na pi tha ba ya ge ha bagi suggestion crop suggestion tu man pira ani adu ga sit khoi tha ba ya ri ba potu gi maru lobam gi link che ai gi du da lo ba na ba na button na hapti ha pa ne ko adu gi kitang error dile shamdok shamjin di kitang lai ri adu duga adu su ha pe hadi tha dori ba mana piri ba potu gi sit lobam je imphal manung da oiga ani adu lo ba ya ba yema adu ga ani su ba app sina web app ne ba ko web app sidi khoi any device ta sina ba ni aha ba thoi ba app sidi apk ne aina ios ki phutok tri ko apple da ha pa ya gi ro apple device ta adu android ka tangi ne ba adu second su ba web app ha sina mo phone da sina ba ni apple khang de android khang de computer khang de lo ya ne adu ma gi yam nuai ba mana government ki oi ba scheme lo we yeng ba ya re khang da ba ga lo na khang ba ya re app tu mateng na adagi maitai language aina maitai me cha hapning mane ba na maitai me ki database aina loga run to the problem kitang oi ri adu do hoji ya ba language se english ya re hindi ya re bengali me ya re ko adu do ga monda ai image classification je mana photos en namma kanda ngasai gi panbi ngasai gi hingjang na pi je detect tor kan da karam hingjang na pi no mase infection thok ira thok tabra thok agana kyam na toi lo ra hai ra adagi man toi infection je karam mano aina kan gi hai tar gi kari mateng tor ga kan be ai habitu ga ai sina pi ba adugumba adagi chatbot namaga yawe akogi farm gi oiba farming gi oiba chat tong na ba ko sigum je urban farmer sing na nungai ga ni na khal ai wa khanda okay adu hujibagi oina hariba application je pra setup to ba semba loirabra mayam season ba hawrabra natraga na karam film da lei si koina ani sube application ji sing na kan da working prototype ti oire ko adu duga aina notice ki oiba data sheet che ai wanda phangaga di full notice ta sina ba yani ba notice ki data sheet ama wale ba apagi plans ki oiba ko adu gi data sheet che ek phangba full notice sina ba yani adu aham ba gi application ji di ai play store da kai da thagat tana kotana to gi kudong ja ai kitang adu gi problem am lai re ko ai wanda thagat na ba ai wanda kitang resource kitang wat pa hatare adu duga aina apk file du di aina pira kolaga moi agree student da aina piba khotpa akoina aina khangna jaba da mo sijina ba di hore adu maina di lai ahan bagi application jibadi sijina ba hore student sing da aina khangna ba da sum piba hatare okay aduga officially mayam heta pakagna na khang ba sijina ki wajri to hujibagi khara sijina gi ba sa asida mokoi gi website gi kari feedback lak de magi ani mana pidaibar gi results da chana da ba natragana soibugumba yawbagi wa laibra natragana ngasai gi ahan ba laigiba gi moisture sensor gi samaina loina positive comment oibra kamaina lagi si application si di sena kan da weather gi du di leijare ko weather ji di compare to da dum khang du ne ba adu da magi suggestion pi ba khotpa da gi akoi aina ngasai ja ba sit ki magi maru lobam gi button yawe ha ba adu du gi problem gi kitang di aina adu di hai ko feedback da aina la adu gi problem ma kitang aina solve to da ba di lai ri adu da crop suggestion je tariat padana khrayam na pihan ba adagi weather report to perekma matam da 7 days ki weather report to fix shape to we aba ko adu maina pbo ko adu gum sembe ya tar ga di ina hairak ti haire pura di keno dinata bi da ko adu maina di lai ha ba application yam noi mar ko ri sana ba fangjaba aduga paikhalagli ba khongthang sing asi lomi singi damakta di lomi khaktagi natana hojikti toan ba naha kaya amju koigi mai marong mana masing thabu subuno moram da mai kan on selagi hai batare haugi ba sai amani sida toan ba loop kaya na ju koigi
pothok marang kaina sinjak ni pal tang dena bagi pandam ko lojana lau singu bi thabak se tongan mafam kya su leptana sanction daragi ado hairiba sigi semgal leiba software bu aro aduga sigi moisture detect sensor device si oraga su sigi work se maru ki kari karam wakhalon dagi simba pot ama ai semge sumaina ma sagat kaina khangirse masigi itil je kari dagi lakhibane nobi kamaina simatang je kamaina chengna ga shemba sabagi di ata agri ka gi amna ta shemba sabagi di ai pamja bane ba pamja yam pamja na tawjare adu duga agri tech ta aina direct agri tech oina tawrage na haina khali je ke gina ga chawkhat pa je agriculture da isa gi puthok chaba ngam aga di development je yam china wange am tina chawkhat pa je agri dagi hogodam ne khanje e wa khanda de ko agri akoi gi chana ba food product se akoi puthok chaba food product ki awala pa ja isana menja ba ngam ba sigi tech sida agri tech ki field sida yamna akoi isana puthok chaba ngam taraga di sidagi ne chiana ne am chawkhat ning ba ta ai wa khanda agri tech sida yamna focus set tong ning ba aduduna ai hujik tau jai pochi ju pra agri tech ki farming da daga wa ai chala mingon da hang ba kot ba nga gi da bu ro dagi low gi da bu ro ai hujik se loi hang do ga ai daga wa poto pinau tau jara ga ai no tok san jara ga ai sem jai ba ko hujik su ai sau ba kot pa je yot ki di hai jade ko yot sau do hai tam na ai na design je lo sem ja ba lo ra kan ai hujik se agri gi project ama su semi ba chau khar chau ba ma adu mai tau da na ai je agri gi ngak to na agri gi ga fish farming gi ju ai hujik tau ri sid lai ba ni ko adu ju ai hujik tau jari adu mai na ai je adu gi farming gi akoi agri gi sigum ba gi low simu bai pot chi da ko yamna chok technology je season haning ba na technology sigi use sigi mateng china low simu da yamna kana han ba low simu ba to bo da technology sina mongon da kana ba gi mateng se pi ba do kana ba mateng pi bi da downgrade hai di paisa nu sai problem le han da ba sigi idea sidi aina lai je hata I want adu gi idea da I tau ja ba sema ga yamna phajaba aduga yam phajaba wakhalo ne haiba tare haidi hojikti yamna chawkhalakpa matam jida science and technology je hiram khudi makta hojikti AI na mu tholakpa degi so hena changes se apa chawba changes ne lai je hiram khudi makta doi la matam jida lo simu ba hai jida bu yamna thadok na ba sunga yadra bodam ne moi di pothok tra di khoi myam je saningai thangai le oi de ni aduna hongai ba hong ba sida yam wadana natragana khoi gi marang kaina pothok na bagi mating amane hai batare ado makhata na atop tongan ba project sing pakhat pa hujik marna budi habi gre atop agri gi atop khara ju pai ge na duga sumaina sumba device oina na tragana software oina bu oraga su atop makhata na pakhat pa gi plan lai biri bra na tragana huji pakhat pa lai bra di tambe tham huji che tau jari huji pakhat chari je maru ana ai je mamang chahi hai tare ko mamang December November da de ana hor ko fish farming gi ma je ko gi RC board kitab ta ko RC board remote ki oi mak na tra ju remote ma onde je remote ta kano gane mathak ta motherboard ya duna mu AI driven or kan ma autonomous thoba ya na bane matom da thoba ya na bane ado mai gi mongonda aina happy je isingi TDS ki level adagi pH level ko sijima on ba adum mana adum on laga on ba je PVC ki on je thoe ba thok ba ji problem ama aina haijage ba sigi problem je kamai to ge da pH level on aba ko na ba device thoe ba do ising je da swana yen on do ne ba adu ising ge on le ai je pH ya re hai do ne ba ya ra kan ji da pH se soirak pa da nga si do ne nga si ri ni da na ba nga si ba ko mi nga su nya so ado mana ya re hai do aswai da nga si ram do ne ba Puki di acha ubone ba mana oliver point di sai point nam da nga phamda ra olam bane ba adugi problem je aina shin ha gan si je saramna MTI de har ko ne si point je nang sensor je puki dugi kudingi sensor yung adi pictal ani puki do ising gi ta adu na sensor se magi matam khaido kan chadhan ba ha be chadhan ba je sensor do ising mathak da chahan ba ja da na magi platform ne ba huji ki board china mana thawra ga chalaga sensor je
इसिंगदुदा लुप्पा मपा खाइदो ओलकदोने अदुगी database से कंप्यूटर अमदा थोलकदोनेबा GPS की सिजनरगा मागी पुखीदुगी चावबा चांगदो उटलगा सी ऑन ग्रे अदु मा ऑन बगी डाटा से सिदा लेरे कोले हाबदो अदुदुगा ममांग सिदना कंग कोखनबा फतबा कोखनबा जेको सिसिमागा हापे अदगी इसिंग जे फिल्टर तौनबा हापे इसिंग फिल्टर तौनबा सिदा केमिकल फ्री ओहनबा सेना कांदा अखोगी फिल्टर की कनो सिजु आइना खरा थामनी थिबा आबा चिजल मतुंगा सेमजामने अदुगी फिल्टर की मनुंग देवा पोतुदी को अदुदुदी कनो खितंग कनो ओरे अदुदुदी आइना साबल वर कानना उनलागे अदुदुगा सॉफ्टवेयर मा सिजु आई हुजि कना डेवलप तौरी आई मयाय फाउदी यौरे सिगी सॉफ्टवेयर जे आई डेवलप तौबदा आइना सी सॉफ्टवेयर जे डेवलप तौवे मरम जे पोचे आदा लोकताक तो फाउ एनी अखोय मणिपुर दा लैबा अखोय पाट सिंग के मोट पखोट पसि फाउदा सिजनबा याबे सॉफ्टवेयर दा खनलगा सेमजाबने सिगी सॉफ्टवेयर सिना डिटेक्शन ने मासु मरुना ही जिजु थवनबको अदुगा डिटेक्शन जे लिटर तौबा सिंगदा फतबा थादाबा अदगी सिंग जिदा nga जे अयाबा यावदना इलीगल nga फाबको सिगुम्बा जे कैमरा मतेंगना खंगबा ngamhanba डिटेक्ट तौबा ngamhanba यूजर दुदा फार्मर दुदा नोटिफिकेशन लाहनबा अदगी हयेंग अदुगी कनोदो मागी कहने तता लाइव तो येंजगे हारगसु एनी वेब अमदा हापचला येंबा यानबगी मोंगदको अदुमाना सेमजाबने असिगी सिजु अदुमाना लेजरी अंडर डेवलप त लेजरी असिना होजे अदगी यामना कानाबो खुलाय बो एकनी ने मा असि असमाना लेजरी दो अमदुदी प्रा ग्राउंड अप तगे होजे हौदारी बो पांखत पदंगारी कुमारसेन सन अना ताबिरा माने सिंगे माइगी गाड़ी मचा का सेमबदो अदुगी तामोदुदा आइना मतिंग लौजाबने मोंदगी को मोंदा योतो आइना आई हाइट्रे योतो आई येक्चरा मगा अदुगी चमाना मोंदा संबियोना अदुजु मा कना सेमौरी अदुदुना मु एग्री ओइगदने को एग्री जे लौ सिंगुबगी एग्री सिगी अखोई सोइल गी जे आइना हाइवे सेक्टर सोइल जे लेबाक त थाबा पोट के हतारे को सिगी जे मी अमना तौबदा आइना मालोम दरा कै लमदनो मा अखोई लेंगा अमा थेंगैबो मा जे तौबो पैसा याम पाइबसु नत्तेबो लमदि याम चांग लेबो अदुदा मी सिदा ओइना पैसा मांगबा मान थादरगदे मा जे मरोइ नाकुपी हाबरा अमा थायबा थाबजे मी सिदा मांगा कदोइनेबो पैसा जे मरोइ नाकुपी जे थाबगी दगी कै मी जे ओवर मी दो नेबो माना तनबेरा कैनो दिखांदे मी जे यामे माइलो अदुमान तौ खोटबगा यावेबा अदुदुदा हुजिकी जे डिवाइसिंग जे लोय अदुदा ऑन बो खोटबदु लो याव काना सागी थाबदोगा हुजिक जे मी लम अतै दसु तौनाबनेबा थाबजे चक 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 युंजन गिबनेबा रोबोट की मखुत किताब तौरगा रोबोटिक आर्म दनु सिजनरागा अदुगी टेस्ट ओइना आई हुजिक जे टेस्ट रन ओइना तौनाबाना अदुगी बॉडी दो अदु हुजिकी कुमारसन छंदुदा आई अदुदो सेमबियोना अदु कना सेम बगी दी मोय हुजिक तौरी बॉडी की हौदारी होइबियो अदुगा मथंग अमुक हंजनी बुआंगजिना तोन बा सॉफ्टवेयर जनी खंगे दगी थबक डिवाइस में आमा सेटअप तौदना अदु 100 प्रोसेस त लेबस यावरी ऑलरेडी लोशन मस यावरे अदुगा ngasai mamang dasu financial gi oiba problem ju dum pan gi adi device se ama khatang da prototype se ama khakta bangai yam sabu ngam ji hebo ham ju thambi gi ko ado हौजिबाकी वैना सिगी मैम सिदा खोई एनी फाइनेंशियल बु रो नत्रगना फिजिकली ओरगसु मतेंग पांगबा लेब्रा अदुगा सिगी मतंग सिदि कैली इसाई थंदना होना जबोय गदिरा सिगी मतंग जु ना फॉलो सिगी मतेंग जे आइना थी जेबको थिजब कानजिदा कमाइन तो गदा प्रॉब्लम जे प्राइवेट लिमिटेड नत्रगदी कनो जे पीदे को सेना याना अदुगी प्रॉब्लम अमा ले प्राइवेट लिमिटेड नत्रगदी सिजे इवन वारी सानाबदा फावा फर्स्ट क्वेश्चन ने प्राइवेट लिमिटेड चलबरा हाबजे अदुदो प्राइवेट लिमिटेड चंद्र जे माय अमाउंट का लेजे प्राइवेट लिमिटेड चन्नबको अदुदो कितंग खुदोंग चादा माय याम सेंग हाय दो अदुदुना प्राइवेट लिमिटेड चंदबसिना मरम मरकांदा अदुगी प्रॉब्लम अमा लेजरेको अदुगो स्टार्टअप थाद्रि कैगिनो स्टार्टअप थावाद्रा हाय आई स्टार्टअप थायबो आई सेंग स्टार्टअप से था स्टार्टअप ता एना स्टार्टअप की वारी एना मीना हांगपदा एना सादाबे मरम से कैगिनो ngasi आई सेंग हाइजरम गे स्टार्टअप ता आई मणिपुर दा थाय तिदा बबुपरा की ऑफिस अमा लेबदो मोय अदुदा कनो इंटरव्यू को इदनका अदुदा आई जे अदुगी फर्स्ट इंटरव्यू दो यावजरु अदुदा मोय मैम फमे आई
ꯑꯍꯥꯟꯕꯅꯦ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯩ ꯍꯥꯏ ꯑꯩꯅ ꯁ꯭ꯇꯥꯔꯠꯑꯞ ꯊꯥꯕꯒꯤ ꯃꯔꯝꯁꯦ 2022ꯗ ꯑꯣꯏꯔꯝꯒꯅꯤ 22 ꯃꯃꯥꯡꯗꯔ 1ꯗꯔ 2ꯗꯔ ꯑꯩ ꯀꯥꯎꯔꯦ ꯑꯗꯨꯗꯤ ꯑꯣꯏꯕꯅꯦ ꯑꯗꯨꯗꯨꯒ ꯑꯗꯨꯗ ꯄꯣꯠꯁꯦ ꯗꯦꯚꯦꯂꯞ ꯇꯧꯕꯒꯤꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯒꯤꯗ ꯂꯥꯛꯃꯤꯟꯅꯔꯤ ꯃꯌꯥꯝꯗꯣ ꯑꯩꯒ ꯃꯥꯟꯅꯅ ꯏꯟꯇꯔꯚꯤꯌꯨ ꯂꯥꯛꯄ ꯁꯣꯏꯕꯨꯝꯒꯤ ꯀꯩꯒꯤ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯣꯏꯅ ꯐꯝꯕꯗꯤ ꯀꯩ ꯀꯥꯏ ꯅꯪ ꯀꯩꯅꯣꯒꯤꯁꯨ ꯍꯩꯕꯅꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯩꯗꯣ ꯁꯦꯡꯅ ꯑꯩ ꯁ꯭ꯇꯥꯔꯠꯑꯞꯇꯨꯒꯤ ꯑꯥꯔꯊ꯭ꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯕ ꯂꯥꯛꯆꯕꯅꯦ ꯑꯩꯅ ꯇꯧꯔꯤꯗꯣ ꯗꯦꯚꯂꯞꯃꯦꯟꯗꯣ ꯁ꯭ꯇꯥꯔꯠꯑꯞꯇꯣ ꯇꯧꯖꯔꯒꯦ ꯑꯗꯨꯗꯨꯒꯤ ꯃꯇꯦꯡꯗꯣ ꯁꯤꯅꯤ ꯑꯩꯒꯤꯗꯨꯅ ꯁꯤꯅꯤ ꯈꯣꯠꯅꯤꯗꯣ ꯍꯥꯏꯖꯕ ꯂꯥꯛꯏꯅꯦꯕ ꯍꯥꯏꯔꯤꯅꯦꯕ ꯑꯗꯩꯗꯨꯗ ꯗꯨꯀꯥꯟ ꯑꯣꯏꯅ ꯐꯝꯕꯗꯤ ꯀꯩ ꯀꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯗ ꯑꯩꯁꯦ ꯁ꯭ꯇꯥꯔꯠꯑꯞꯁꯦ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯨ ꯐꯥꯎꯕ ꯑꯩ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯔ ꯊꯝꯃꯦꯕ ꯏꯁꯥꯅ ꯇꯧꯖꯒꯦ ꯈꯜꯂꯒ ꯆꯠꯂꯤꯕ ꯊꯕꯛꯇꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯏꯅ ꯇꯧꯕ ꯑꯣꯏꯅ ꯃꯣꯏ ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯁꯜꯂꯛꯄꯗꯣ ꯗꯨꯀꯥꯟ ꯇꯧ ꯍꯥꯏꯖꯜꯂꯛꯄꯅꯦꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯦꯅꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯕ ꯃꯇꯦꯡꯁꯦ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯏꯁꯥꯅ ꯈꯇꯪ ꯑꯥꯎꯟꯗ ꯍꯣꯠꯅꯖꯕꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯁꯦꯠꯑꯞꯁꯦ ꯃꯇꯦꯡ ꯈꯔꯗꯤ ꯑꯗꯨꯝ ꯗꯔꯀꯥꯔ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯇꯦꯡ ꯈꯔꯗꯤ ꯍꯦꯟꯅ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣই ꯃꯔꯨꯞꯇ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯚꯥꯏꯁ ꯀꯥꯟꯅꯔꯕꯗꯨꯕ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯦ ꯁꯥꯒꯠꯄ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯗ ꯐꯪꯍꯟꯕ ꯑꯗꯨꯒ ꯁꯤꯖꯤꯟꯅꯍꯟꯕꯒꯤ ꯇꯥꯡꯀꯛꯇꯨ ꯌꯧꯁꯜꯂꯛꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯔꯨꯞꯇ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯕ ꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯑꯦꯅꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯗꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯃꯔꯨꯞꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯗ ꯁꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃꯇꯪ ꯐꯪꯉꯒꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯒꯅꯤ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯃꯥꯡꯂꯣꯝꯗ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯁꯦ ꯁꯤꯁꯦ ꯁꯥꯕꯒꯤ ꯄꯣꯠꯁꯦ ꯃꯤꯅ ꯁꯤꯖꯤꯟꯅꯕ ꯍꯧꯕ ꯌꯥꯔꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯔꯤꯁꯣꯔꯁ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯔꯤꯁꯣꯔꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕ ꯑꯗꯣ ꯁꯤ ꯑꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯕꯁꯦ ꯌꯥꯝ ꯂꯥꯏꯔꯕ ꯃꯇꯝꯅꯦꯕ ꯍꯧꯖꯤꯛꯁꯦ ꯄꯣꯠ ꯆꯩꯗꯣ ꯃꯄꯥꯟ ꯂꯝꯗꯩ ꯆꯦꯟꯕꯁꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯂꯝꯗꯩ ꯐꯥꯎꯕ ꯆꯦꯟꯕꯁꯨ ꯌꯥꯔꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯑꯥꯏꯁꯤꯁꯦ ꯁꯤꯂꯤꯀꯣꯟ ꯕꯦꯁ ꯃꯣꯏꯁꯦ ꯑꯗꯨ ꯁꯥꯕ ꯍꯧꯔꯕꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯁꯤꯒꯤ ꯑꯩꯒꯤ ꯗꯤꯖꯥꯏꯟ ꯁꯤ ꯃꯥꯒꯤ PCB ꯂꯦꯚꯦꯜꯗꯒꯤ ꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯒꯤ ꯂꯧꯕ ꯌꯥꯔꯕꯅꯦꯕ ꯁꯤꯗ ꯋꯥꯠꯂꯤꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯔꯤꯁꯣꯔꯁꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯁꯦꯡꯅꯀꯣ ꯑꯗꯨꯗꯨꯅ ꯃꯦꯟ ꯔꯤꯁꯣꯔꯁ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨ ꯋꯥꯠꯄꯅꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯗꯛꯁꯟꯗꯨꯗꯤ ꯄꯥꯝꯕꯒꯤꯗꯤ ꯄꯤꯕꯒꯤꯗꯤ ꯍꯧꯕ ꯌꯥꯔꯕ ꯑꯗꯩ ꯃꯤꯅꯁꯨ ꯄꯥꯝꯃꯦ ꯂꯧꯔꯒꯦꯅ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯒꯦꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩꯉꯣꯟꯗꯀꯣ ꯑꯗꯨꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯩꯅ ꯑꯅꯤ ꯁꯨꯅ ꯐꯥꯎꯕ ꯁꯥ ꯉꯝꯗꯕꯁꯦ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅꯦꯕ ꯑꯗꯨ ꯁꯤꯃ ꯁꯥꯕꯗꯗꯤ ꯄꯩꯁꯥꯁꯦ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀ ꯆꯪꯉꯤ ꯁꯤ ꯁꯥꯕꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗꯪꯒꯤꯗ 5ꯃꯨꯛ ꯄꯥꯏꯌꯦꯕ ꯑꯩꯅꯀꯣ 5 ꯄꯥꯏꯁꯦ ꯃꯔꯝꯁꯦ ꯁꯦꯟꯁꯔ ꯑꯃꯗꯣ ꯑꯩꯅ ꯁꯦꯝꯖꯩ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯑꯗꯨ ꯌꯥꯎꯔꯒꯅꯦꯕ ꯑꯗꯨꯒꯤ ꯁꯦꯟꯁꯔꯗꯣ ꯂꯩꯕꯗ 35ꯃꯨꯛ ꯆꯪꯉꯦꯕ ꯑꯁꯦꯡꯕꯗꯤ ꯑꯁꯥꯕ ꯂꯣꯏꯕ ꯁꯦꯟꯁꯔ ꯂꯩꯕꯥꯛꯇ ꯌꯨꯡꯕꯤꯗꯣ ꯑꯗꯨꯒꯤ ꯑꯜꯇꯔꯅꯦꯇꯤቭ ꯑꯃ ꯑꯩꯅ ꯁꯦꯝꯖꯕꯗꯨꯒꯤ PCB ꯀꯩꯀꯩ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯕꯗꯨꯒ ꯄꯥꯔꯀꯥꯟꯗ ꯇꯣꯇꯦꯜ 5ꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯔꯨꯞꯅ ꯁꯦꯝꯕꯗ 5,000ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯆꯪꯉꯕꯅꯤꯅ ꯀꯩꯒꯨꯝꯕ ꯁꯤꯁꯦ ꯍꯌꯦꯡ ꯃꯔꯥꯡ ꯀꯥꯏꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯟꯁꯦ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯗ ꯐꯪꯍꯟꯕꯒꯤ ꯃꯇꯝꯁꯦ ꯌꯧꯔꯛꯄ ꯀꯥꯟꯗꯗꯤ ꯑꯗꯨꯗꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯤꯉꯣꯟꯗ ꯄꯤꯔꯒꯦ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯒ꯭ꯔꯥꯎꯟ ꯑꯞꯇꯒꯤ PCB ꯀꯩꯀꯩꯗꯣ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯣꯏꯅ ꯐꯪꯅꯕꯅꯦ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯅ ꯑꯗꯨ ꯐꯪꯕ ꯍꯥꯏꯁꯦ ꯀꯩꯅꯣꯗ ꯀꯝꯄꯅꯤ ꯑꯃ ꯁꯝꯅ ꯍꯥꯏꯔꯕꯗ ꯁ꯭ꯄꯤꯀꯔ ꯐꯥꯎꯕ ꯀꯝꯄꯅꯤ ꯑꯃ ꯍꯥꯡꯗꯣꯛꯑ ꯇꯧ ꯌꯥꯔꯕꯅꯦꯕ ꯁꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯤ ꯂꯦꯚꯦꯜ ꯌꯧꯔꯛꯄ ꯍꯥꯏꯁꯦ ꯐꯪꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯤ 5,000 ꯄꯤ ꯍꯥꯏꯁꯦ ꯑꯩꯅ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯏꯟꯗꯤꯌꯥꯒꯤ ꯑꯝꯇ ꯅꯠꯇꯦꯗꯅ ꯁꯤꯗ ꯌꯥꯎꯔꯤꯗꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯤꯔꯛꯑꯒꯗꯤ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯩꯅ ꯄꯨꯔꯥ ꯗꯤꯖꯥꯏꯟ ꯇꯧꯖꯔꯤꯕ ꯄꯣꯠꯇꯨꯗ ꯍꯥꯞꯄꯛꯀꯗꯣꯏꯅꯦꯕ ꯄꯣꯠ ꯆꯩ ꯂꯣꯏ IC ꯂꯦꯚꯦꯜꯗꯩ ꯍꯧꯔꯒ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯀꯝꯄꯦꯛ ꯑꯣꯏꯅ ꯁꯦꯝꯃꯛꯄꯗꯗꯤ ꯑꯃꯨꯛ ꯑꯗꯨꯗꯩ ꯍꯦꯟꯅ ꯇꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯗꯒꯤ ꯍꯦꯟꯅ ꯇꯥꯔꯛꯀꯗꯣꯏꯅꯦꯕ ꯇꯥꯔꯛꯑꯀꯥꯟꯗ ꯄꯨꯔꯥ ꯄꯤꯛꯊꯈꯤꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯂꯤꯠ ꯇꯤꯚꯤꯅ ꯑꯈꯟꯅꯅ ꯎꯅꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯌꯥꯏꯐꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯈꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯧꯕꯗꯁꯨ ꯍꯥꯏꯖꯈꯤꯕ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯕ ꯑꯗꯨꯒ
nga farming tawjariba ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯊꯣꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥ ꯄꯨꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯅ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯈꯨꯠꯂꯥꯏ ꯃꯈꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯑꯐ ꯐꯠꯇ ꯆꯥꯡ ꯑꯣꯟꯅꯅꯕ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯃꯣꯏꯁꯆꯔ ꯁꯦꯟꯁꯔ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡꯗ ꯇꯥꯕ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤꯡ ꯗꯤꯇꯦꯛ ꯇꯧꯗꯨꯅ ꯗꯔꯀꯥꯔ ꯇꯥꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯁꯖꯦꯁ ꯄꯤꯔꯛꯄ ꯈꯛ ꯅꯠꯇꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯤꯖꯅꯦꯜ ꯀ꯭ꯔꯣꯞꯁꯤꯡ ꯀꯔꯝꯕ ꯃꯇꯝꯗ ꯀꯥꯂꯦꯟ ꯑꯏꯪꯕ ꯃꯇꯝꯗ ꯑꯁꯥꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯄ꯭ꯔꯤꯡ ꯁꯤꯖꯟꯗ ꯀꯔꯝꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯊꯥꯔꯒꯗꯤ ꯍꯦꯟꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯁꯖꯦꯁꯟ ꯐꯥꯎꯕ ꯄꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯁꯣꯐꯋꯦꯌꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥ ꯁꯥꯒꯠꯄꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯠꯆꯈꯤꯕ ꯗꯤꯚꯥꯏꯁ ꯑꯩꯈꯣꯏ ꯃꯣꯏꯁꯆꯔ ꯁꯦꯟꯁꯔ ꯗꯤꯚꯥꯏꯁ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯣꯜꯔꯦꯗꯤ ꯁꯦꯠ ꯑꯞ ꯇꯧꯗꯨꯅ ꯂꯣꯏꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯦꯟꯅ ꯄ꯭ꯔꯗꯛꯁꯟꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯐꯪꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯈꯔ ꯈꯖꯤꯛ ꯋꯥꯅ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯁꯥꯔꯒ ꯂꯣꯏꯔꯕ ꯈꯨꯠꯂꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯥꯔꯃꯤꯡ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯤꯗꯨꯅ ꯁꯤꯖꯤꯟꯅꯍꯟꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯗꯤꯚꯥꯏꯁ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯕ ꯂꯧꯃꯤꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯐꯪꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯁꯤꯡꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯕ ꯅꯨꯡꯁꯤꯕꯁꯤꯡꯅ ꯃꯔꯨꯞꯀꯤ ꯁꯤꯒꯨꯝꯂꯕ ꯁꯣꯐꯋꯦꯌꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁ ꯑꯃꯗꯤ ꯂꯩꯔꯤꯕ ꯗꯤꯚꯥꯏꯁꯁꯤꯡꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯑꯗꯨꯒꯨꯝꯂꯕ ꯑꯃꯅ ꯑꯃꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯒ ꯂꯣꯏꯅꯅ ꯄꯥꯡꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯧꯃꯤꯁꯤꯡꯒꯤ ꯈꯨꯗꯤꯡꯃꯛꯇ ꯐꯪꯍꯜꯂꯒ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏ ꯕꯤꯁ꯭ꯋꯖꯤꯠ ꯑꯣꯏꯅꯥꯝꯅ ꯏꯂꯤꯇꯤꯚꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫